आकाशवाणी इम्फाल आर.के. गोरानी न पाउ पाजरी अहानबदा मरुओइबा पाउ मणिपुर पुलिस न अकन मंगाक सेलगे थबुक लौखुतुना राज्य असकी मफम अमतदा पामदबा थौदोक तोक्तनबा कन्ना होनरी इम्फाल वेस्ट इम्फाल ईस्ट अमसुंग थौबल जिल्लादा ngasi अयुक पुंग 5 दगी नुमिदांग पुंग 9 फाउबा कर्फ्यू कोमथोकली अमसुंग लोक सभादा ngana वुमेन्स रिजर्वेशन बिल पास तौख्रे मणिपुर पुलिस न अकन मंगाक सेलगे थबुक लौखुतुना पामदबा थौदोक थोक्तनबा कन्ना होनरी सिक्योरिटी फोर्स न इम्फाल वेस्ट थौबाल बिष्णुपुर कांगपोकपे अमसुंग चुराचांदपुर जिल्लागी चिंगनबा मफमसिंगदा थिबा हुंबगी थबक चथबदा नोंगमै अमा लोकल पंपी गन अनि नोंगमै मरु यांखै अमसुंग पोखायबा याबा बोंगी मसाकसिंग इम्फाल वेस्ट अमसुंग कांगपोकपे जिल्लादगी फागतखि राज्य के सिंग अमसुंग तापाकी मफम चामगा कुंतरेक्टा चेक पॉइंट सिंग थमदुना अचर अवसिंग चेक तौरी मणिपुर पुलिस के चेरोल अमन हाई नेशनल हाईवे 53 तंगाई फदबा पोलम सिंह पुबा गाड़ी 15 नेशनल हाईवे अनिदा गाड़ी अनि याउना पुना गाड़ी चामग मरफुनिथोय पुलिस की अकन मंगाक सेगलोने न पुथोरखी अमरोमदा मियामना तोंगा थाजबिदनबा अमसुंग साजिनबा वीडियो क्लिप सिंगदगी सेक्शन बिनबा हाईरी करिगुंबा सिंगनबा लेरेबदि रिमर फ्री नंबर 9233522822 दा फोन तौबिरक्तुना असेंगबा खंगनबा होनबियो हाइना मणिपुर पुलिस न मियामदा अपील तौरी पुलिस न फाजिनखिबा खुलंगाकपा मियोय मंगा सर्ट अमता यावना थादोंगनबा दाबी तौदुना कौखिबा मणिपुर बन लोइसिनख्रे अमरोमदा मियामना बन ब्लॉकेट नत्र इहोगम तौबा मतमदा ई पाउगी लमदा थबक तौरिबा सिंग यावना इसेंशियल सर्विस सिंग अमै लेनबा सिंगदा बन मनुंग चथोक चसिन तौबदा अथिंगबा पिबिदनबसु माइके कयादगी अपील तौनरक्ली बीजेपी के हौजी दिल्ली दे लेरिबा मणिपुर के एमएलए सिंग नंगरा ngaksil मंत्री राजनाथ सिंह उनदुना राज्य अस्त अथु मतमदा शांति हंजनब होने बिहाइन तकसिनक्रे श्री राजनाथ के सिंग उनबा अदुदा एमएलए सिंग माइकेदिगी मणिपुर दा हौजी लेरिबा इरांग असि अथुबा मतमदा लोइसिनदुना महौक्सागुम शांति लेबलमदम अमा ओहेनबा प्रधानमंत्री दा तकसिन बिनबा फोंगदोखी म्यांमार ताइनेरिबा ngamkhai paring mapungphana sambal khavinaba amasung ain kaina ngamkhai lana changlakpa थिंगनबा मतिक चाबा थबक लखत पिनबसु एमएलए सिंग अदुना ngaksil मंत्री दा तकसिन की मणिपुर दा पोपी थारिबसी मरु फुंगना मुथत पिनबा अमदि मणिपुर दा एनआरसी अथु मतमदा जनहनबसु मखोइना ngaksil मंत्री की पुंगनिंग सिंग सिनखी ngaksil मंत्री की माइके दगिसु मणिपुर दा अथु मतमदा महौसा की फिबम दा हंजिनबा प्रधानमंत्री दा तकसिन गन हाइबी थाजबसु पिरखे हाइरी इम्फाल वेस्ट इम्फाल ईस्ट अमसुंग थौबाल जिल्लादा ngasi ayuk pung 5 dagi numidang pung 8 phauba curfew komthokli kaksinग जिल्लादा ngasi ayuk pung 5 dagi numidang warang pung 6 phauba curfew komthokli बिष्णुपुर जिल्ला की ओइना ngasi ayuk pung 5 dagi numidang warang pung 5 phauba curfew komthokli केंद्र के सोशल जस्टिस एंड एम्पावरमेंट मंत्रालय की फाइंडिंग मतुंग इना मणिपुर के नहा सिंगना अल्कोहल सिनबगी चांग वंखलक्तुना हलैबाग असि ओइना 9 सुबदा लैरे मसीदा सही कुंथ्रागे मनुंग लैबा नहासिंगना चादा 19.3 यु सिजिनरी चादा 2.9 ना गंजा सिजिनदुना लैबाग असि ओइना 10 सुबदा लैरी ओपीएम अमसुंग हेरोइन सिजिनबगी चांगना चादा 3 ओइदुना 5 सुबदा अदुगा अते अते निसा सिजिनबगी चांगना चादा 1.3 सुनदा लैदुना लैबाग असि ओइना 3 सुबदा लैरी ताबिरिबा पावसी आकाशवाणी इम्फालदगिनी लोकसभा नंगना वुमेन्स रिजर्वेशन बिल पास तौख्रे बिल असि एमपी सामरी यांखै मरिने सगुत के दुगा एमपी अनिना बिल असि के मायोक्त लैखि राज्य सभा नंगसी बिल असि पुथोलो खनदुना पास तौगदौरी संविधान की चाम 19 अमेंडमेंट बिल सिंगनी कुलहुमदोय लोकसभा की मिफम हबो निमित्त पुथोखिबनी बिल असि नारी शक्ति बंधन अधिनियम हाइना कौगनी बिल अदु मुप तौरदना केंद्र आइन मंत्री अर्जुन राम मेघवाल न हाई थौरांग असि नुपिसिन शक्ति पिबि खोंथांग अमनी मागना हाई हौजिक पालिबा बीजेपी सरकार असिना लैबाग असि लैरिबा सामाजिक अमसुंग सेल थुंगी खेनबदु लौथोक्तुना नुपिसिंग ओइबा तोंगान तोंगान स्कीम सिंग पैकतुना अनोबा खोंथांग अमा थांगजिल्ले कांग्रेस लुसिंग सोनिया गांधी न हाई हिमा के दल न बिल असिबु सगोतली भारत की नुपिसिन लौखिबा थौदांग सिंग मतंग वाफम सिंग फोंदोकलदुना श्रीमती गांधी न हाई नुपिसिंगी अखांग कनबा असि समुद्रगा पांखकनी मागना हाई वुमेन्स रिजर्वेशन बिल असि कास्ट बेस सेंसस तौरबा मतुंग शेड्यूल कास्ट शेड्यूल ट्राइब ओबीसी की सब कोटा थमदुना चानहनबा होनगदबनी
ꯃꯥꯡꯅ ꯍꯥꯏ ꯕꯤꯜ ꯑꯁꯤ ꯆꯠꯅꯍꯟꯕꯗ ꯊꯦꯡꯊꯕꯅ ꯅꯨꯄꯤꯁꯤꯡ ꯍꯛ ꯃꯠꯄꯒ ꯆꯞ ꯃꯥꯟꯅꯒꯅꯤ ꯅꯣꯡꯆꯨꯞ ꯕꯦꯡꯒꯜꯗ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯂꯦꯞꯇꯅ ꯅꯣꯡ ꯆꯨꯒꯅꯤ ꯍꯥꯏꯔꯤ ꯕꯪꯒꯣꯞ ꯁꯥꯒꯔꯗ ꯂꯣ ꯄ꯭ꯔꯦꯁꯔ ꯂꯩꯕꯅ ꯍꯌꯦꯡ ꯐꯥꯎꯕ ꯔꯥꯖ꯭ꯌ ꯑꯗꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯀꯟꯕ ꯅꯣꯡ ꯆꯨꯒꯅꯤ ꯍꯥꯏꯔꯤ ꯅꯣꯡꯄꯣꯛ ꯕꯦꯡꯒꯣꯜꯗꯁꯨ ꯅꯣꯡ ꯀꯟꯅ ꯆꯨꯒꯅꯤ ꯍꯥꯏꯅ ꯆꯦꯛꯁꯤꯟꯋꯥ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯦꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯄꯥꯎ ꯃꯇꯨꯡ ꯏꯟꯅ ꯑꯋꯥꯡ ꯅꯣꯡꯆꯨꯞ ꯕꯪꯒꯣꯞ ꯁꯥꯒꯔꯗ ꯂꯩꯔꯤꯕ ꯂꯣ ꯄ꯭ꯔꯦꯁꯔ ꯑꯁꯤ ꯎꯔꯤꯁꯥ ꯑꯃꯁꯨꯡ ꯕꯦꯡꯒꯣꯜꯒꯤ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯜ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯁꯤꯅ ꯃꯔꯨ ꯑꯣꯏꯕ ꯉꯥ ꯐꯥꯕ ꯃꯤꯑꯣꯏꯁꯤꯡ ꯁꯃꯨꯗ꯭ꯔꯗ ꯉꯥ ꯐꯥꯕ ꯆꯠꯇꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯀꯦꯅꯥꯗꯥꯗ ꯂꯩꯕ ꯚꯥꯔꯠ ꯃꯆꯥꯁꯤꯡꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯃꯈꯜ ꯀꯌꯥꯒꯤ ꯍꯤꯡꯁꯥꯒꯤ ꯊꯕꯛ ꯑꯁꯤ ꯌꯦꯡꯂꯒ ꯁꯔꯀꯥꯔꯅ ꯆꯦꯛꯁꯤꯜ ꯊꯧꯔꯥꯡꯒꯤ ꯆꯦꯔꯣꯜ ꯑꯃ ꯊꯥꯗꯣꯔꯛꯈ꯭ꯔꯦ ꯃꯄꯥꯜ ꯊꯧꯔꯝ ꯃꯟꯇ꯭ꯔꯥꯂꯌꯅ ꯍꯥꯏ ꯀꯦꯅꯥꯗꯥꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯀꯦꯅꯥꯗꯥꯗ ꯆꯠꯀꯗꯕ ꯚꯥꯔꯠ ꯃꯆꯥꯁꯤꯡꯅ ꯌꯥꯔꯤꯕ ꯃꯈꯩ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯑꯥꯄꯤꯜ ꯇꯧꯔꯤ ꯂꯩꯕꯥꯛ ꯑꯗꯨ ꯏꯔꯥꯡ ꯊꯣꯛꯂꯤꯕ ꯃꯐꯝꯁꯤꯡꯗ ꯚꯥꯔꯠ ꯃꯆꯥꯁꯤꯡ ꯌꯥꯔꯤꯕ ꯃꯈꯩ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯅꯕꯁꯨ ꯆꯦꯔꯣꯜ ꯑꯗꯨꯅ ꯈꯪꯍꯜꯂꯛꯂꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯍꯥꯏ ꯏꯟꯗꯤꯌꯟ ꯍꯥꯏ ꯀꯃꯤꯁꯟ ꯑꯃꯁꯨꯡ ꯀꯟꯁꯨꯂꯦꯠ ꯖꯦꯅꯔꯦꯜꯅ ꯀꯦꯅꯥꯗꯥꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯚꯥꯔꯠ ꯃꯆꯥꯁꯤꯡ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯍꯣꯠꯅꯔꯤ ꯉꯁꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯒꯤꯗꯃꯛ ꯍꯧꯖꯤꯛ ꯈꯥꯏꯗꯦꯝ ꯒꯤꯠꯆꯟꯗ꯭ꯔ ꯂꯩꯔꯦ ꯒꯤꯠꯆꯟꯗ꯭ꯔ ꯊꯥꯒꯠꯆꯔꯤ ꯒꯣꯔꯥꯅꯤ ꯈꯨꯜ ꯉꯥꯛꯄ ꯃꯤꯑꯣꯏ ꯃꯉꯥ ꯐꯥꯖꯤꯟꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯄꯨꯡ 24 ꯆꯨꯞꯅ ꯆꯠꯊꯈꯤꯕ ꯕꯟ ꯂꯣꯏꯁꯤꯟꯈꯤꯕꯒꯤ ꯄꯥꯎ UN ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯥꯎꯟꯁꯤꯜꯒꯤ 53 ꯁꯨꯕ ꯁꯦꯁꯟꯗ ꯏꯞꯁꯥꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯋꯥ ꯉꯥꯡꯈꯤꯕꯒꯤ ꯄꯥꯎ ꯗꯦꯜꯂꯤꯗ ꯀꯦꯝꯞ ꯇꯧꯔꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯒ ꯎꯅꯈꯤꯕꯒꯤ ꯄꯥꯎꯅ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯅꯕ ꯎꯔꯦ ꯈꯨꯜ ꯉꯥꯛꯄ ꯃꯤꯑꯣꯏ ꯃꯉꯥ ꯐꯥꯖꯤꯟꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯡ 24 ꯆꯨꯞꯅ ꯆꯠꯊꯔꯛꯈꯤꯕ ꯕꯟ ꯂꯣꯏꯁꯤꯟꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯄꯥꯎꯆꯦ ꯑꯌꯥꯝꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯅꯔꯤ ꯍꯨꯌꯦꯟꯂꯥꯟ ꯄꯥꯎꯆꯦꯗ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏ ꯃꯉꯥ ꯊꯥꯗꯣꯔꯛꯅꯕ ꯄꯨꯡ 24ꯒꯤ ꯕꯟ ꯆꯠꯊꯔꯕꯁꯨ ꯊꯥꯗꯣꯛꯇꯕꯗꯒꯤ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1ꯗꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯐꯥꯕꯤꯔꯨ ꯍꯥꯏꯗꯨꯅ ꯊꯣꯝꯖꯤꯟꯒꯗꯧꯔꯤ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯂꯤ ꯄꯥꯎ ꯑꯁꯤꯒ ꯃꯥꯟꯅꯕ ꯄꯥꯎꯁꯤꯡ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁ ꯃꯅꯤꯄꯨꯔꯒꯤ ꯃꯦꯜ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡ ꯏꯝꯐꯥꯜ ꯐ꯭ꯔꯤ ꯄ꯭ꯔꯦꯁ ꯁꯅꯥꯂꯩꯕꯥꯛ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯃꯅꯤꯄꯨꯔꯤ ꯑꯃꯁꯨꯡ ꯏꯪꯂꯤꯁ ꯑꯦꯗꯤꯁꯟ ꯄꯣꯡꯅꯐꯝ ꯄꯥꯎꯆꯦꯁꯤꯡ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯅꯔꯤ ꯄꯥꯎ ꯑꯁꯤꯃꯛ ꯄꯣꯡꯅꯐꯝ ꯄꯥꯎꯆꯦꯗ ꯈꯨꯜ ꯉꯥꯛꯄ ꯃꯤꯑꯣꯏ ꯃꯉꯥ ꯐꯥꯖꯤꯟꯈꯤꯕꯒꯤ ꯆꯠꯊꯔꯛꯄ ꯄꯨꯡ 24ꯒꯤ ꯕꯟ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯐꯝ ꯀꯌꯥꯗ ꯂꯝꯕꯤ ꯊꯤꯡꯈꯤ ꯄꯨꯂꯤꯁꯀꯤ ꯑꯦꯛꯁꯟꯗ ꯃꯩꯔꯥ ꯄꯥꯏꯕꯤ 6 ꯁꯣꯛꯈꯤ ꯍꯥꯏꯅ ꯐꯣꯡꯂꯤ ꯄꯥꯎ ꯑꯁꯤꯃꯛ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯃꯅꯤꯄꯨꯔꯤꯏꯗꯤꯁꯟꯗ ꯄꯨꯡ 24ꯒꯤ ꯕꯟ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤꯗꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯈꯤ ꯍꯥꯏꯅ ꯐꯣꯡꯂꯤ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ BJPꯒꯤ MLAꯁꯤꯡꯅ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯒ ꯎꯅꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯁꯨ ꯍꯨꯌꯦꯟꯂꯥꯟ ꯄꯥꯎ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁ ꯏꯔꯩꯕꯥꯛ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯏꯪꯂꯤꯁ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤꯏꯗꯤꯁꯟ ꯄꯣꯡꯅꯐꯝ ꯑꯃꯁꯨꯡ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯗ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯣꯏꯅ ꯐꯣꯡꯅꯔꯤ ꯄꯥꯎ ꯑꯁꯤꯃꯛ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯃꯅꯤꯄꯨꯔꯤꯏꯗꯤꯁꯟꯗ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊꯀ ꯎꯅꯈ꯭ꯔꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯇꯥꯟꯅꯔꯒ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯂꯤ ꯄꯣꯡꯅꯐꯝ ꯄꯥꯎꯆꯦꯗ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ MLAꯁꯤꯡꯅ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊꯀ ꯎꯅꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯂꯤ ꯖꯦꯅꯦꯚꯥꯗ ꯆꯠꯊꯔꯤꯕ UN ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯥꯎꯟꯁꯤꯜꯒꯤ 53 ꯁꯨꯕ ꯁꯦꯁꯟꯗ ꯏꯞꯁꯥꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯊꯝꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤꯁꯨ ꯍꯨꯌꯦꯟꯂꯥꯟ ꯄꯥꯎ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡ ꯁꯅꯥꯂꯩꯕꯥꯛ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯃꯅꯤꯄꯨꯔꯤ ꯑꯃꯁꯨꯡ ꯏꯪꯂꯤꯁ ꯑꯦꯗꯤꯁꯟ ꯄꯣꯡꯅꯐꯝ ꯑꯃꯁꯨꯡ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯗ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯣꯏꯅ ꯐꯣꯡꯂꯤ ꯄꯥꯎ ꯑꯁꯤꯃꯛ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯃꯅꯤꯄꯨꯔꯤꯏꯗꯤꯁꯟꯗ ꯑꯊꯧꯕꯅ ꯀꯨꯀꯤ ꯄꯦꯅꯦꯂꯤꯁꯀꯤ ꯑꯔꯥꯟꯕ ꯋꯥꯐꯝ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯂꯤ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯗ UN ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯥꯎꯟꯁꯤꯜꯗ ꯑꯊꯧꯕꯅ ꯃꯤꯇꯩꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯇꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯂꯤ MLAꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯏꯪꯇꯞꯄ ꯍꯟꯖꯤꯜꯍꯟꯗ꯭ꯔꯕꯗꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯍꯥꯏꯕ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯋꯥꯐꯝ ꯑꯃꯁꯨꯡ ꯃꯁꯤꯒ ꯃꯥꯟꯅꯕ ꯄꯥꯎꯁꯤꯡ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡ ꯑꯃꯁꯨꯡ ꯍꯨꯌꯦꯟꯂꯥꯟ ꯄꯥꯎꯆꯦꯗ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯣꯏꯅ ꯐꯣꯡꯂꯤ ꯂꯣꯛ ꯁꯚꯥꯒꯤ ꯋꯨꯃꯦꯟ ꯔꯤꯖꯥꯔቬꯁꯟ ꯕꯤꯜ ꯄꯥꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯣꯡꯃꯩ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯅ ꯇꯃꯦꯡꯂꯣꯡ ꯇꯥꯏꯝꯁꯇ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯣꯏꯅ ꯐꯣꯡꯂꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯣꯡꯃꯩ ꯃꯤꯌꯥꯝꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ
amasung aranba amata tawkhide haiba Manipuri gi film actress Soma Laisramna phongdokheba wafamna ganphu melda ahan balamaida maruwe pausing mena phongle Gorani Thagachiri Geetchandra aroibada maruwe pau amuk hana Manipur police na akan bangang sel gi thabak la khutuna haraija asing mafam amata da pamda thodok thoktana ba kana honari Imphal West Imphal East amasung Thobal jila da ngasi ayu pung 5 dagi numidang pung 8 phabu curfew komthok le amasung Lok Sabha da ngana government reservation bill pass tawkhre pauloi jare